ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯁꯥꯝꯒꯤ ꯏꯇꯤꯍꯥꯁꯀꯤ ꯂꯩꯃꯥꯏꯗ ꯃꯌꯦꯛ ꯂꯥꯅ ꯏꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯥꯒꯁꯠꯀꯤ ꯇꯥꯡ 18 ꯑꯁꯥꯝꯒꯤ ꯏꯇꯤꯍꯥꯁꯇ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯕꯤꯜ ꯄꯥꯁ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯑꯁꯥꯝ ꯁꯔꯀꯥꯔꯕꯨ ꯂꯣꯏꯅ ꯑꯁꯥꯝ ꯁꯔꯀꯥꯔꯒ ꯑꯁꯥꯝꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯦꯝꯕꯔ ꯑꯣꯏꯕ ꯄꯨꯝꯅꯃꯛꯄꯨ ꯃꯩꯄꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤ ꯍꯧꯈꯤꯕ 2019 ꯑꯁꯥꯝꯒꯤ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥ ꯑꯃꯔꯣꯝꯒ ꯈꯨꯠꯁꯝꯅꯔꯒ ꯃꯩꯄꯥꯅ ꯂꯨꯆꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯁꯔꯀꯥꯔꯗ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 12ꯗ ꯑꯁꯥꯝꯒꯤ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯁꯤ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯏꯇꯤꯍꯥꯁꯀꯤ ꯂꯩꯃꯥꯏꯗ ꯃꯌꯦꯛ ꯂꯥꯅ ꯏꯒꯗꯧꯕ ꯅꯨꯃꯤꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯑꯁꯤ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯉꯥꯏ ꯃꯁꯛ ꯑꯣꯏꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯕꯤꯜ ꯑꯁꯤ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁꯅ ꯕꯤꯜ ꯑꯁꯤ ꯄꯥꯁ ꯇꯧꯕꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯍꯌꯦꯡ ꯑꯁꯤ ꯃꯩꯐꯥꯅ ꯂꯣꯏꯅ ꯃꯩꯐꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥ ꯑꯃꯔꯣꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯖꯒ ꯑꯩꯈꯣꯏ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯁꯤꯟꯖꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯖꯔꯤ ꯍꯥꯏꯔꯤꯕ ꯕꯥꯏꯛ ꯔꯦꯂꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯆꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯁꯥꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯔꯦꯂꯤ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯔꯦꯂꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯣꯏꯂꯥꯐꯨꯜꯗꯒꯤ ꯍꯧꯖꯔꯒ ꯁꯤꯜꯕꯥ ꯐꯥꯎꯔꯒ ꯂꯈꯤꯄꯨꯔ ꯐꯥꯎꯔꯒ ꯐꯨꯂꯇꯣꯔ ꯑꯃꯁꯨꯡ ꯀꯣꯏꯂꯥꯐꯨꯜ ꯐꯥꯎꯔꯒ ꯀꯃꯪꯒꯥꯗ ꯂꯣꯏꯁꯤꯟꯒꯅꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯂꯨꯞ ꯀꯌꯥ ꯑꯃꯔꯣꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯑꯁꯤ ꯄꯥꯁ ꯇꯧꯕꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯆꯣꯏꯅ ꯈꯨꯟꯗꯥꯔꯕꯁꯨ ꯉꯁꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯑꯁꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ 4ꯗ ꯀꯁꯥꯔ ꯀꯔꯤꯝꯒꯟꯖ ꯍꯥꯏꯂꯥꯀꯥꯅꯤ ꯑꯃꯁꯨꯡ ꯍꯣꯖꯥꯏꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟ ꯑꯣꯏꯅ ꯆꯠꯅꯕ ꯌꯥꯔꯒꯅꯤ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤꯅ ꯆꯠꯅꯕ ꯑꯁꯥꯝꯒꯤ ꯁꯔꯀꯥꯔꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯊꯥꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯏꯟꯗꯨꯃꯛ ꯄꯥꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯁꯥꯝ ꯁꯔꯀꯥꯔꯗ ꯊꯝꯖꯔꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃꯇꯪ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯥꯒꯁꯠꯀꯤ ꯇꯥꯡ 18 ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯁꯤ ꯑꯩꯈꯣꯏ ꯃꯩꯐꯥ ꯑꯃꯁꯨꯡ ꯃꯩꯐꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯃꯩꯔꯥꯕꯥꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯄ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯗꯨꯅ ꯂꯥꯛꯈꯤꯕ ꯗꯤꯃꯥꯟꯗꯨ ꯍꯟꯗꯛ ngasi asimuk Assam Lengakna pass tobire bill pass tobire masigi damak Assam Lengak chief minister amasung assembly lady ba member primakku mai phagi mai gi thagat chawa awang thak thagat chawa phongdok chari loine na koi hari ba bill asi pass to pagi ngai ba phongdok koina hayeng lakiba tan kunthra ayuki pung mapan dagi ekoi bike rally ma sinjari hai bike rally asi da yamna saruk jagu bike rally asi mai phagi study center Kolhapur da laiba office da lakiraga ayuki pung mapan da lakiraga bike rally asi lamthaba hojagani loina na bike rally asi kamanga da losinjagani laiba yamna loan bu siba loan phangpagi nungai ba phongdok pasida bike rally asi da saruk jabi hoiduna hanna mai phai mai ni miyam da hanganjeri ngasi ai matam koina dari ngairaga leiraba assembly da bill pass tawgi basira mari leirana heng bike rally ama sin langjari mai phagi mai tai dagi ado bike rally asi Kolhapur keno study center da mai phagi office da SBI opposite da leiba mai phagi office da mayam lapiraga masida punbi na ba aduga mathang ai petrol pump da Kolhapur silchar rom da haigat laga Sibargi Nanachan road chatlaga ka Lakhipur tarani Lakhipur taraga some Floton laga Kolhapur laga Kamangala koi loisalgani masida mayamda mai phagi mai dagi request ni nahar leiriba punawakna isa gi bike puthora rally asida saru yabi haise mai phagi mai dagi noluk na nisingjabi Please our hearty gratitude to the Chief Minister of Assam, Dr. Hemanta Biswa Sarma, for considering and making Manipuri language as an official language in Assam.
we, the Manipuris of Assam, appreciate again and again to the historical decision taken by the Cabinet of Assam along with the legislative members for your historical announcement for all the Manipuri living in Assam, Meiteis and Meitei Pangal. We appreciate again and again on behalf of all the Manipuris in Assam and Manipuri youth from Assam. Himalona Yai Fare.